UK da Myanmar gi ambassador Myanmar gi diplomat singna office ta sanghan kidre Myanmar da lanmina government paishin bayaning da phongdo ki ba United Kingdom da Myanmar gi ambassador oiba Chowar Min London da leiba mahak ki office ta mahak ki thabak tawmina ba singna sanghan kidre Chowar Min na mahak pu yumsa kesen numit ki nungthin embassy da Myanmar gi lanmi gi lengak na haiba inba diplomat singna sanghan kide haina phongdo ki Mamang thada ambassador asina military na February amada sakti paishin ba matamda phajin kibi Myanmar gi democratic leader Aung San Suu Kyi bu thadokpagi apamba phongdoki aina manung da sange haibada makoina yakide makoina konungdagi instruction phangi maramaduna makoina aibu manung da sanghaloi haina makoina haiki haina mahangna Daily Telegraph ta tamki thawung adubu namduna sakti paishin bagi thawung ni haina mahangna haiki British Foreign Secretary Dominic Raab na sagol senumita Myanmar gi lanmi lengak na sathariba thawung singbu yaning da phongdoki amasung Myanmar gi ambassador gi mathungna bu thagat pa phongdoki adu khongthang adu gi matang da UK na paikhat pa yaba khongthang leibra haibagi matang da di asengba khangdri atop paw mana Australia da sahi yang gi makha da leiba mi singda AstraZeneca gi COVID vaccine ka pa thingkhre Leibak ya gi manung da Australia na su AstraZeneca gi COVID-19 laina ngak thok na ba vaccine sahi yang gi makha da leiba mioi singda ka pa thingkhre haina paw gi source mana hairi European Medicines Agency na AstraZeneca gi vaccine asiga karatang na thokpa I phamjin bagi thodok singa mari leina namba yabagi khudam ama phangle haina pautak tirakpadagi ngasi angan bada drug regulator singna khudaki oiba mifam kya pangthoklaba matungda vaccine ka pa thingbagi wafam asi lauthokibani Prime Minister Scott Morrison na phongdokhiba matungina ngarang ahing advisory group amadagi recommendation kya phangki amasung madugi matungda khwaidagi maru oibasi sahi yankhai gi makha da leiba mioi singi damak United States ki Pfizer company gi vaccine sinagadabani haibo wafam asini hairi AstraZeneca gi vaccine kapa matamda naha oiriba mioi singda kharadi tangna thokpa adubu aruba case ti oiba side effects sing leibadagi section thorang oina vaccine si kapa thingna ba hairakibani Khwaidagi phaba medical care yumpham oiduna aikoina darkar oiba section thorang sing lokhali haina Prime Minister na haiki immunization ga mari leinaba Australian Technical Advisory Group nasu AstraZeneca gi vaccine asigi ahan ba dose kapthokhraba sehi yankhai gi makha da leiba singna ani suba dose kapi dana ba pautak piki medical pautak ki oinadi I phamjin bagi thodok khara thengnari basi ahan ba dose kapkhraba matung dani hairi khudong thingai oiba khara leiraba su vaccine asigi kana ba aduna yamni heli haibasi mek senglaba matungda sehi yankhai gi makha da leiba singda vaccine asi kapthokpa yagani haina group asina haiki Oxford University na develop tawba amasung AstraZeneca company na puthokpagi thabak tawba vaccine asi I phamjin bagi thodok khara leire haiduna mamang dasu European Union EU gi leiba kaya da ka patoki regulator na thoidokpa mari leinaba khudam phangde haina phongdorakpatagi amu hanna kapkhibani Handak khwaidagi nongna medical pautak kaya lakliba sina India dasu Serum Institute na Covishield haina mingthonduna puthokliba vaccine asi makha tana sinabada khudongcha taba kaya lakadra haina singnari Australia da AstraZeneca gi vaccine asi kapthongnaba thawrang tawkhiba chahi yankhai gi makha da leiba healthcare workers sing hojik Pfizer gi vaccine oina kaplagani hairi Australia da mi ayambada kapthongnaba thawrang tawkhiba si AstraZeneca gi vaccine asi oiri leibak sigi sarkarna atai supplier singdagi vaccine leinaba ningthina honakhidabagi damak opposition politician singna yaningdaba phongdoki British authority singna sahi kunthagi makhada leibasingda AstraZeneca gi vaccine kaptanaba khanganchaba matungda Australia nasu manaba khongthang lokhatkibani atai leibak ya nasu athingba thamkhre Maraksida Manila dagi phangba pawmagi matungina Asia gi leibak Philippines tasu masagi sahi humphugi makhada leibasingda AstraZeneca gi vaccine asi kapa thingkhre hairi Philippine masasing tek takai danabagi damak section thorang oina vaccine asi kapa thingkhibani hairi Philippines da vaccine asi kapa da I phamjilakpagi thodok thokpa leitri adubu local experts singna yengsinbagi thabak satharingai da amadi World Health Organization WHO gi maikai dagi official oiba lamtak lamjing ama ngairingai da aikoina vaccine asi kapagi thabak leble haina Philippines ki Food and Drugs Administration FDA gi director Arik Domingo na phongdoki Philippines da WHO gi COVAX facility makhada AstraZeneca gi vaccine asi dose lakh manga ga lising kun manga ga chathuk phangki leibak asida China gi Sinovac na puthokpa vaccine su laisat ngak thokna bagi damakta sijinari